Afghanistan da Taliban na US da Mateng Pangkhiba Meeoising Yumthong Khuding Changduna Thiba Houre UN document Taliban na Yumthong Khuding Changduna US amadi NATO gi force da Mateng Pangkhiba Meeoising Thiba gi thabak hena kansin khre haina confidential oiba United Nations ki document amana phongdok le UN Threat Assessment Consultant piba report ta hairi bade Taliban gi group asina opponent singi mayokta laman khumloi haibagi thajaba pikhiba tarabasu group asina phaba pamliba individual sing priority list ama pikre Afghan military police intelligence unit na singbada maruoiba thodang lauduna thabak tawkhiba Meeoising asina hena khudong thiningai oi haina document adugi warol na phongdok le Taliban na phaba pamliba individual sing ama di makhoi ge imung manunggi Meeoising adu phana bagi damak Yumthong Khuding Changduna Thiba Houre Kabul airport tamna lakpa lambi da chathok chasin tawriba Meeoising bu kupna yangchinbagi thabak haukhre Capital Kabul amadi Jalalabad yauna maruoina city sing da checkpoint sing thamduna screening tawbagi thabak adu chathari yumsa kaisa numita pikhiba document adu Norwegian Center for Global Analysis na ibani hairiba Norwegian Center for Global Analysis asi UN gi agency sing da intelligence ki oiba i pau pithok pisin tawriba organization amane Taliban gi fighter sing asina makhoida surrender tawro yadaba police amadi military da thabak tawba imung manunggi Meeoising aduda maruoina target tawre makhoising adubu pharaga imung manung hupna dandi pibagi thabak chathai haina organization asigi executive director Christian Nelemana phongdokle mahakna makhata na haikibada mamangi matamda US amadi NATO gi force ka thabak tawramba Afghan amadi makhoigi imung manunggi Meeoising pulap pharaga otpa naiba amadi hatpa tupagi thawong phawba chathare Masina Western Intelligence Service makoigi network amadi Taliban ISIS thengnabagi method amadi tawba ngambagi sakti aduda akaiba thokhallai report asina makhata na haikibada militant sing asina anoba informer sing lauraga i pauk sing khomjilaga US amadi NATO ga thabak tawramba Meeoising gi likhul libagi thabak chathari loinana makoina target tawgotaba Meeoising gi list adusu hena masing yam khalaklei masida maruoina i pau piriba Meeoising adugi manungda Moxta leiba Meeoising amadi money broker sing contact tawraga list adu khomgat pagi thabak chathari Taliban gi official sing aduna British amadi American singa mari leinana thabak tawramba mawong matawna chingba adugi maramda akupa pau pina basu khangalle karigumba i pau asi pi daba targana imung manunggi Meeoising punna phagat pagi thawong sing su chathai Syria lo da yumpham oiraga Meeoising adu dandi pi bagi thawong sing chathagani haiba wafam su khangalle Norwegian Center for Global Analysis na makhata na warning piribadi Taliban na Afghanistan da lehoriba Western namadi atay atopa miraiba ki Meeoising dasu phaba punbagi thawong sing phawba chatharakpa yai masida medical worker sing su khudong thiningai oi amadi militant sing asigi mayokta criticize tawraba mioi khuding maksu khudong thiba si mayok na ba yai hairi aroibada tabiriba pumnamakpu thagatchari